da fazadaba wahai amatang hairakpada cyber crime na fagatuna dandi pi adubu class 11 ge examination ge question leak oibada chenaba sing fagat pangam driba karigino haina MLA Joy Kishana house atakhatkhre District Hospital sing upgrade tawduna medical college on khatnawa khangalakpada Churachandpur District Hospital yaure laingak nasu center da ya bapi khre haina Chief Minister M Biren haikre Department of Tribal Affairs and Hill Development lupa crore kun mapan henbagi senja thumja tawbuga mari lenana assembly ge member mapan nasaba house committee ma semduna thizina ba warep lokre amade department ge official singna chapchaba report minister da PB dabana minister na house kulana lamjingle Lan pau piriba official sing kari action lokhat kadage haina MLA Dr. Chaltolin Amona Power Minister da hangkre Kurumzare Times of Manipur ge Manipuri pau mieng tabi ba mam pun mokpu ASHAPRIYA na taram lokchere nasigi maro pau sing machakhaina pisare Chief Minister N Birenda fazada ba wahai amatang hairakpa matam dadi khudakta cyber crime police na fagatuna dandi pi Adumapu kosem naloba class 11 gi hauzik chathariba examination asigi question leak oirapa matamdadi kari maram gidamak cyber crime na faba ngamdribano haina ngasi Manipur Legislative Assembly da opposition gi MLA ki H Joy Kishana education minister da takhatkhre ngasi Manipur Legislative Assembly da calling attention motion pukhaladuna MLA ki H Joy Kishana council naloba chahi asigi oiba class 11 gi question leak oirapa si lengak na hakchi nalofam thoi Hauzik thaudoka sina maram oiraka mahairoi loop sing mama mapa oiba sing amadi CSO sing degi tongan ba wafam kaya lakliba si lengak asigi kainingai ni matau karam na question leak oirakli bano kana chenari bage kana bu fagat pa leirabage haibadu miyamda amasung house members sing da khanganbiu haiki MLA ki H Joy Kishana pukhalaki ba calling attention motion gi pakum pireduna education minister TH Radhe Shamna thokliba wathok asi achobo wathok amani lengak asina su lumna lawi Wathok asigi haurafamdi isa isana pukchel sengba watpa mahairoi amasung mama mapa singna mark wangna fangnabagi lamjelda thawai yausilakpadagi asigumba wathok asi lakpani wathok asigi matangda council amasung laingaki maikai kupna thizinbagi thabak chathari examination asi pangthok tringai mamangda school singi principal sing council amasung laingaki maikai punna faminaduna kayara khanna watanakhi Maduda principal singna class 11 gi di makoina lawgadaba thaudang sing adu mapung fana lawjage haiba wafkam pukhalakpadagi school singi principal singi kuthangda question sing adu sinakibani class 10 amasung 12 gi oinadi center adu gi manak nakba police station singi OC singda question sing sinai question adu exam haugadaba pung amarom walingai matamda khuyek pinarba matungda lawnaba ngaktane House council amasung laingak maikai digi school gi principal singna sil question pack sing pikhalaknaba khangan khre Karigumba pangthok triba subject sing ge pikhalakpa question gi pack sing adu sil kairam bathoklabadi lokhotpam thokpa action lokhatuna matik chaba cherak pigane private school sing gi principal sing chenaram bathoklabadi school adigi recognition kakane aduga lainga ki school sing chenaram labadi lokhotpam thokpa thabak chapchana lokhatkane amaromda council gi maikai tagi asobe yaubra haibadu yengsina basu khangan khre chenaram bapumba lemna tharoi haiki Center na paikalakpa anauba khongthang amoina laibaga sige sotharaba district chamada lairiba district sing upgrade tawduna medical college on khanaba khangalakpada Churachandpur District Hospital yaure laingak na su center da yaba pikre haina Chief Minister N Biren haikre ngasi Manipur Legislative Assembly da Sugnu Assembly constituency ge MLA K Ranjitna pukalakiba calling attention motion ge pakum piraduna house ki leaders oiriba Chief Minister N Biren na Center ge Ministry of Health and Family Welfare ge maikai digi laibak asigi sotharaba district singda lairiba miyamda haksel gi khudong chaba pinaba lokhalakpa khongthang ge saruka moina India ge oina district chamada lairiba district hospital sing upgrade tawduna medical college ta onkhatnaba lokhalakle madugi manungda state asigi oina Chandel Thoubal amadi Churachandpur district pu yahonnaba laingaki maikai digi center gi mari leinaba singda khangankhe Adumoinamak Chana Kanglon Singh Yang Samda Medical College on Khatpayariba District Hospital Sing Adu Phamung Chani Leiba Oigadabana Churachandpur District Hospital Asi Khalakpane Thoubal amasung Chandel District Hospital Asi Phamung Yankai Khak Leiba District Hospital Sing Oidi Inspirational District Ama Oina Khalaba Chandel District ki Oina de Lamgi Chayet na Bakhara Leiba Loinana Chana Kanglon Singh Ngakpa Ngamdribanina Matam Khara Thinbagi Pivam da Leide
अदुबु लैंगाक असिना डिस्ट्रिक्ट असिगिसु मिनिस्ट्रीदा कन्ना तपनबगा लोइनना फमुंग मसिंग हेनगटनबसु होनरे हौजिकी ओइना चुराचांदपुर डिस्ट्रिक्ट हॉस्पिटल असि मेडिकल कॉलेज ओइना ओनखटपदा मथौ तागदबा लमसिंगसु मपुंग फाना लैरे मेडिकल कॉलेज अमु ओइना ओनखटनबा सेंटरना कायरकदबा सेंफम असि लुपा करोड़ चनियांखै खक्तने मरम अदुना लम लौसिनबा होनबदा अहेनबा सेंफम चंगहनबसु स्टेट लैंगाकना पामदे हाइखी हौखिबा चाही लिसिंगनी तरामापनदा डिपार्टमेंट ऑफ ट्राइबल अफेयर्स एंड हिल्स डेवलपमेंट लुपा करोड़ कुनमापन हेनबगी सेंजा थुमजा तौबगा मरी लेना असेंबली की मेंबर मापन साबा हाउस कमिटी अमा सेमदुना थिजिनबा वारेप लौख्रे ngasi house sta punba demand taruk ki khana nainabada saruk yaraduna tribal affairs and hills sta opposition ge MLA marina pukhalakhiba policy katta haukiba chahida department asigi cash book ta lupa crore nifu mari henbagi senfam laibada secretariat SBI branch ke account ta subnatage lupa crore tara mari henbagi senfam lairamba aduna chauna senja thumja tawre pawasi media da phone raklaba fawbuda karigumba thabak amata lokataba si karigino chingi miyamna फंगदब कानबसिंग मपुंग फाना फंगब ngamdre department asi lady haiba kaunarakadoure go to hills ki mahuta go to tribal office oinon thoklasi haina ebele ke ranjit na phongdoke maduge paukhumda minister n kaisina department asi ki makhada beneficiaries singda direct benefit transfer ki makhada housing animal husbandry small industries yauna scheme kaya ge kanabasing hakthengna na fangale masida department asina lamakhangda haihat pa leite lupa crore kunmapan henbagi senfam ama department asigi official singna lanna haina thokre hairiba si taraina lode lairiba schedule caste ama de schedule tribe committee da sinaduna kupna thizinduna mara laiba sing cherak pigani haiki minister gi paukhumda pendraduna MLA ke ranjitna schedule caste schedule tribe committee gi mahuta miyam gi interest yengduna masak thokna thizina by assembly gi house committee ama semduna thizin hansi haiki tungda nakalani maki wata araba matungda speaker na house committee ama sembada yabaga loinana member mapan na saba committee ama semki amaromda forest and environment ki matangda khananena bada opposition ge MLA ahumna policy cut pukhaladuna India State of Forest report ta lisingani taramanga dege lisingani taranipan fawbuda manipur ge oina square kilometer chamriga mauda mapan henbagi forest ki lam mangle haina piri masida forest and environment asi mathau tawdrbara hangke madhugi paukhumda Forest and Environment Minister T.H. Shyamkumar na Railway ki thabak paikhalakpa PMGSY gi makhada anauba lambi sembagi chingkakpa Pakistan na popi pambi thaba jum cultivation tauba amadi reserve forest area da niyam gi wangbada patata sinbana Manipura umang mangsilakpagi achauba manam oiri laingaga sina reserve forest area da ain gi wangbada lam khopchinba turel dagi niyam gi wangbada nungleingoi pekpa thingnaba akanba thabak paikhalei हौखिबा चाही अनि रोमसिदा स्कूल कॉलेज सिंग याउना मफम कयादा थाखिबा उचार सिंग चादा मरिफुगदी मपुंग फाना हिंगले लैंगा खक्ता नतना मियाम पुना उमंग कननबा वाखल तामिनबा चंगी हाइखे तुंगदा ngasiगी मिफम अदुना सेनबा चाही लिसिंग अनि कुन कुन माथोइगी मार्च कुंट्रा माथोइ फावबदा सिजनगदबा डिमांड तरुक यापुनबा लुपा करोड़ लिसिंग अनि हेनबगी सेनफम पास तौखी Department के official सिंगना चपचाबो report minister दपी दबना minister ना house बुलाना लमजिंगले लाना पाउपीरिबा official सिंग करी action लखत कदगे minister बुनाला लमजिंगलिबा अमदे house तो ओइदबा वांगांगलिबा official सिंग लेमना थाबी गनु हाइना MLA Dr. Chaltholian Anmona ngasi Manipur Legislative Assembly da Deputy Speaker amadi mari leinaba minister सिंग की पुनिंग चिंगसनख्रे Tipaimuk Assembly constituency के MLA Dr. Chaltholian Anmona ngasi Manipur Legislative Assembly da wahang paukhum gi matamda Tipaimuk Assembly constituency gi manung chaliba Bangai Range amadi Parvungi tongan tongan ba khun mari da hauzik fawbuda electric ke mai fangbang amdana leire haukiba assembly gi session da su wafamasi pukhatkre matam aduda Power Minister na kumja lising ani taramapan ke March fawbugi manungda mai fangalagani haina house da thazaba pikhe aduba hauzik fawba fangdre ngasina amuk chatliba chahi asigi March fawbuda fangangani haire mathangdana kari amuk haigadoribano chapchaba matamama minister na pibiu Bharat ke Prime Minister Narendra Modi na laingak hek pairakpaga numit chamagi manungda Bharat ki khungang singda mai fangangani haina lauthokiba Prime Minister ge wafamadu thabak to onthokpiyo ngammi ngamloi hekta haibiro hauzikti lambi thong phibam su loina fare atopo wafam singda thaidokpagi hainabi tokpiro mai fangdringai matamda mai fangle haina minister da aranba pakhum piriba official sing cherak pibiu House Minister Bulana Lamjing Libasi Department के official सिंगने House के member अमोइना
हाइजरिबा वाफम असी थाजद्रगदी मफम अदुदा चलगा यंगमिनसी हाइखी मदुगी पाउखुमदा पावर की फम सुपुरिबा टीआईएस विश्वजित नाम टिपाईमुक असेंबली कॉन्स्टिट्युएंसी की ओइना हौजिक फाउबदा सेंसस विलेज कुंट्रा मापनदा मपुंग फाना मई फंगनख्रे मखाताना मई फंगद्रिबा विलेज सिंगेसु मई फंगनबा थबक पाइखतले इलेक्ट्रिक पोल युंगबा अमदी वायर सिंग तिंगबगी थबक खुमांग चौकसिनना पाइखतले चाही असिगे अप्रैल था फाउबदा असेंबली कॉन्स्टिट्युएंसी असिगे मई फंगद्रिबा विलेज सिंग मपुंग फाना मई फंगलगनी हाइखी अमरोमदा हाउस अरानबा पाउ पिसिलिबा ऑफिशियल सिंगी मथक्ता थिजिंदुना मतिक चाबा एक्शन लखुटकनी हाइखी पाउ के मरथना तिम ब्रेक मतंग लोमिनसी Nauka Hearing Aid Center Kumja Lising Machapon Marifom Dodi Honachai Kuntramanga Hena Notice India Ahan Hearing Aid Clinic Moina Lerklaba Nauka Gi Infal Center Mahangjare TV Marifon Konjel Loinana Nil Kongum from the Tabangam the Awab Mayok Nibana Al Kudingmak Wabi Rugano Nauka Hearing Aid Clinic Pangasimak Lension Directuna completely invisible water resistant amadi rechargeable oraba digital hearing aid hapiu Tabangam Pangalwana Badomi Kangachana Singles Powers Tambio Ikogi Lay from the Nagamapal Main Road Pawai Sangam Lekai near Community Hall mobile number na 6009545159 Marks Time Classes Chahi Khuding Leptana Topper Puthok Liba CBSE ge Amatangairaba Coaching Center Well experienced teaching faculty Akhanaba subject of Tobagi Kudong Chaba Piri Batch Amada 15 students age Analogade Admission form Thazare Form Pishin Bagi Aroiba Matam February Kun Akupamoral Gidamak Lengshin Biraksi Marks Time Classes Wangkai Mahubum Lampak Phone number 9436288300 Natraga 7005268735 ब्रेक मतुंगदा मयामु तरामनोक चरे मखाताबा पाउ पिसरे बिष्णुपुर असेंबली कॉन्स्टिट्युएंसी की हाना बीजेपी की मिरेप ओरंबा पोखरंबम कुमारजित नसिंदुना CAA ILP NRC बु सौगत पोइना मीट आर मेंबर्स ऑफ पार्लियामेंट MP RK रंजन हाइबा थौरममा ngasi निंगथौखोंग अवांग पुखरी अचौबा कम्युनिटी हॉल पांगथोखरे थौरम अदुगा मरी लेना P कुमारजितना CAA अमदी ILPS असि लमदम असिदा लेरिबा मियोय सिंगबु ngapi senbigedaba ek amane masi aikoina taramna okfam thoi CAA na Paliba Dharma Singasi Indiana Machet Machet Kaidok Tringai Matamda Punna Himiнаrakibane Ek Asina Tokai Hankraba Imung Manung Singbu Punsinaba Afaba Taurang Amani Haina Fondoki Long down the video and the Sakana, I don't know. High Bishop City, I spoke to him. Tauramadu Sarugya Keba MP RK Ranjana, Miamgi Mihut Haibasidi, Miamgi Ifana Batabak Paikatpa, Awarapa singing Sinbana Mato Egadabane, Miamgi Awaba Udraba Mihuti, Laman Kumboina, Matanga Mihut Oina, Tagat Pirakano. Madhukaptada awan bachawkhatpa purakpangamgane Mikhalgi matamda sel khara piri haiduna board hekta pibana afaba mihut khanmangamloi haiki Nasi tongka lai haiba suba mamba khabar de chizana param mamba adu maboi singatna gopinath mandir ki sena na paisa kya agar ke madhudagi khaidoka karam jagaba saban thokta mandir saate Masih itu berdasarkan aku menurut sekali. Asyik bayi Ishwar ki mandir se sana la berpikir paisa. Kadai kuat di lorga. Atau ko mandir sana la berpikir masih dah lain bilang berubah. Aduh berdasarkan ibu sih jadi Ishwar sebagai sebab dari Ishwar. Haukiva February 3 gai hingda Lamhel Police Ngapigani Lamphel Police Station ki manung chanba Tagel Khongban Leirak Achobadagi Chongtham Ningol Ayekpam Ongbi Merina Kobi Mongnaha Ama Chingnaningai Oibumongda Thori Yanduna Siramba Thodok Adugi accused Laikidrabigi Mapuroiba Ayekpam Chingnan Sana Amade Mahaki Manaunupa Ayekpam Nauchangasi CGM Imphal West Puthokla Batungda Just na Lakliba February ki Kunmari Fawa Numit Mangani Police Custody Remand Pikre Khoi Saunaraba Nupi Mayum gi Miyoi Singna Court Thomjilaktuna Irang Hokre Thaudok thokfam dagi fangba paugi matungina accused ayekpam chinglen sana amade mahki manau ayekpam
naucha mamangi police custody matam loiduna ngasi lamfel police ki team na makhatana investigation tawna bagi tamak police custody da remand lauthana ba mahako chera court puthokhi bane numit yung matung da chawrak na pungani rom tarak podwaida laikhidrabi ayekpam ongbi merina gi laikai gi amade mayung gi miyoi sing court complex manungda thomjilaktuna ayekpam chinglen sana amade mahaki manau ayekpam naucha da attack chathaki adumako police ke kamguna makhoi anibo khongleithuna mafam adudagi puduna chakhi Nakalamaromda chongtham ningol ayekpam ombi merina gi misigi matangda athuba matamda achumba langla langzin puthokpiyo haina laikhidrabi gi mama yumnam sanjoina fongdoraklei ngasi tagel khongban community hall da pangthopa paumi singauna ba amada mahakna makha taraduna misi asigi matangda lokhatpam thokpa action lokhatpada nupa mayumgi maikaidagi athingba amata leite hauzik merina gi mapuroiba amadi manau nupa police na fajen kiba maram charabadi kariso kaiba leite athuba matamda chumba langla lanjin puthoknaba maikai animakna honaminase Misi asiga mari lainaramba yai haiba photo sakhina chingba kharasu fangba leire amadi merina na siram leba numituda mahaki mabungna yumda laklamlaga laptop na chingba polam sing pukhibagi wafam sing su leire masi pumna magase kopna thizin biduna laingak amadi mari lainaba authority na athuba matamda achumba wayal fangan biyu haiki Suicide khudimok nupa mayumda tainagani haibagi pochimdi thadokpiu nupa mayumna mara lerame matik chabadandi phangjajanu adu nupi mayumdagi suguma crime jigi thoi haningai su leite nupi mayumda nupi jigi ningai sangdana badagi nupa mayumda ma mayum palaga leibanina nungai dadana pen dadana yumda laga suicide tawbu kokthong ma yawi aduna yaragadi media gi thongda haijari achumba langlangjing puthokpiu ekhoi gi saita gi ju aduga khongang sida badana piriba masi ju tokthokpiu taseng moina ju asumaran jida mateng pangbiraga Kungangji piriba badnam sisu lokthok piro kungangda amuna ju awaba tadramak suma thabak se tawdramak haiba wafam je thamjage Amaromda Pungsubam Lairak Women Welfare Association Takel Khongban ge secretary Naurem Thoithoi Bina Messi asigi matangda chumba langla langjin puthoknaba honabada khulasigi maira paibina angam mateng tawduna mara leiba miyoi chapchaba cherak fanganaba honagani haiki Magi misi asida akhoi gi lekaisna asiba langla misi sigi langla langjin je akhoi ngasi leiriba sarkar amadi civil society organization punamakna misi sigi matangda achumba langjin punamakna thidokminasi aduga siram misi mara leiba khudima sigi dandi pibada su akhoi lekai sigi maira amadi club na sauna saruk yagani habji ayo ofam dai thamjaningi Thobal district ki Khangabok part 3 makha lekaida yamna fibam chadana hawat kangkhat pangamdana Lairaba Laistrom Achauba Singi Imung Manungda ngasi Kanglaipak News Tengbang Loop KNTL na ngasi sel amadi chana thakna bagi tengbang pikre haukiba January 25 da TOMTV na kanana unaduna miyamda pawdom khraba matungda Laistrom Achauba Singi Imung Manungda lepalaitana lamdamasigi club organization sing amadi pukchel chawraba miyoi singna tengbang pinarakle ngasi KNTL na tengbang piba aduga mari leinana mari leinaba warol pawmi singda pibada KNTL gi general secretary Saikhom AB Maitaina hai Lamdamasigi sothana lairiba awa anatarba miyoi singda KNTL na tengbang piduna lakle aikoi khudimak amana amagi awaba tengbang naduna nungsi chana na himinasi haiba wakhalonda KNTL na tengbang singa si pizabane makhata na su pikhigani loinana lamdamasigi miyam na su tengbang pibiu haina apil torokle KNTL na Laislam isoba haiba yang kakasi damakta sana thana baseng sa amadi hawai chewai da singba kakagi damakta ngasi yumda member maya amala piduna haiba sana thana basi hina kitang mateng pangjabani masida lebak mayam na sun shibiduna Laislam isoba kakagi damakta mateng pangbi om dinung shibi hadana kanglipa news tengma lopki Wagi processing machine amadi machine singbu chalaibagi training program ama ngasi sau bungda laiba Common Facility Center da hodokre state asida paktaknana wa thabagi thabak paikhalagani haina additional principal chief conservator of forest Dr. D.D. Haukipna fongdokre Canon Bamboo Technology Center Assam amadi National Bamboo Mission Manipur State anina sinduna pangthokiba haugokpagi thoramga mari lenana Dr. D.D. Haukipna fongdokibada wa asi lamdam asida maru aina khungangi lamdam singda semitlon chakhat hanbada yamna maru oiba pothok amane mahakna hai lamdam asigi lambi thong fatabana maram oiduna lamdam asigi manung hanjinba mafamda fangba wasing puthokpa ngamdana leire ngasi di state government na lamdam asida processing unit mari handokpa ngamle
Makatana wage pothok hengatnaba akhanaba mafamsingda paktaknana wasing thabagi thabak paikhatlagani. Thoramaduda Divisional Forest Officer RK Amarjit Ken and Bamboo Technology Center Assamgi Manager ASHAPRIYA Kumar Susarukyaki. Thoramgi Sarugamoina wasing processing taubagi mong trainee singda utki. Sigumba facility common facility center है सी जगह ऐसा मोई ना कान का पुरवा सिगुम्बा ट्रेनिंग मोई ना तो सुच चलने का ट्रेनिंग तो बाद में तेरा मोई मसाज बंबू बुक पूरा मोई मसाज नंदा तेरा कंपाउंड जो का कलो वंशी का बंबू सिंगो मोई तो पूरा प्रोसेसिंग की जगह तो मोई से तो यूटिलाइज हो जाएगा कटर हमसे whatever speaker slider का मोड़ा पाना सिंह सिंह भी आने आया तो आपको इसको फैसिलिटी से मणिपुर का जगह बड़ी ना कोई Tamenglong District in Nungba Subdivision ge manung chanba Longrang Village ke manakta nupa amage asiba hakchang leiramle asiba hakchang adu kanano haiba masak khangba ngamdri haiki. Universal Friendship Organization UFO Manipur Headquarters Number 4 Thawal Khetri Laikai Linkhat Kibage Chahi Taranipan Mapung Farakpage Raising Date gi Thawram ngasi Thawal Khetri Laikai Dalaiba Battalion Headquarter da Pangthokre Manipur gi tongan ba mafam kayadagi UFO member kayana sarukyaduna Universal Love and Peace haiba pandamda pangthokiba thoramadu ngasi gi athoiba mithunglen oina sarukyakiba social worker Laitan Them Basantana Pakhang Bayekpa UFO gi Firal Battalion Headquarters Singkhatuna amade UFO member singna UFO bu hawtokpiramba Laioi Kraba Lusing Purel Singhe Mafamda General Salute Piduna Hautoke. Thauramadu Nungyoiba Warol Piraduna Scientific Defense Cultural Organization Sajal Academy Apunbagi General Commander Oiriba Naukombana Haikibada. Hauzik Sajal Academy Asigi branch asi Kanglai Park Amadi Kanglai Park ki Mapalamda Sanglen Ahum Yauna Punna Sanglen branch Chaniga Kunipan Sure Amade Battalion Kuntranipan Leire. Sajal Academy asi Universal Peace and Love da Yumfamoiba Society Amane. Masina kanagumba furup kanglup amatagi culture amadi lining laisonda ayetpa apanba piba society amanate haiki ngasigi thoromaduda Manipur Building and Other Construction Workers Welfare Board AOC Imphal Register Officer RO Irengbam Subhachandra Singhna thoromapu aduga Wangkhem AC gi Social Worker Laishram Domain Kuman amade All Manipur Nupi Samas Imphal gi President Ima Thokchom Ramanina akhanaba mithunglen singoina sarugya kibaga loinana UFO ki tongan ba headquarters sing battalion sing degi lakpa member nupa nupi sing sarugya ki ngarang dagi DC Thobal ki conference hall da chatarakiba kumja lesing ani kunma thoida pangthokadaba India census lesing ani kunma thoida Thobal district ki oina master trainer oina sarugya kadaba SDO SDC amadi multi tax staff sing yoiba training asi loising kray pangthokadoriba India census lesing ani kunma thoya sida Thobal District ki Principal Census Officer oina Thaupuriba Deputy Commissioner na sinduna pangthokpa training aduda akhang haisingna census tawbagi data collection tawbuda changadaba machak singi maramda resource person oina wangangke training session aduda Deputy Commissioner Thobal and Bandana Assistant Commissioner Thobal Dr. Pm Lenin Susarkyaki Chahi asigi kosam naloba class 11 ki parikya ki question leak ohenbada chenaram basing Laibak Miyam Khangna, Thasi Kuntre Fawgi Manunda, Chairak Piu Haina, Kanglaipak Students Association na Taksilakle. Mahiroi Lubasigi Publicity Secretary H. Babuluna Thadorapa Cherolamana Hiraklibade. Taudogasi Ayuk Nungtil Naidana, Mahaigi Lamjil Tanariba, Mahiroi Singda, Ninghanaba Pokhanba Taudog Amane. Asigumba Taudogasi Handaki Asina, Hanbanate. Masida Chenari Basing, Adugi Matakta, Matik Chaba Exan Lokatbagi Mahuta, Sak Mai Yengaduna, Loisin Kibana Sigumba Taudogasi, Makatana Chatarapani Haina, KSN Lowi Hirakli. Council of Teachers Association Kotagi Lamjing Makada, ROP Lisingani Tramapan Chana Hanaba, Langakta Taksinduna, Oja Singna Kongjang Changsin Valeptre, Nasisu JEO Wangway Officer, Oja Singa Wakar Kongjang Changsin Kray. Kongjanga Sarugyakiba, Kotagi Co Convener, Dr. L. Ritendrona, Kongjang Aduga Marina about Wafam Kaya Fundoki. Admission open. The Knowledge Home Boarding Cum Coaching Center. Foundation course for class 9 and 10 will start from 18 April 2020 and foundation course for 11 and 12 will start from 15 April 2020. Course highlights: small batches, conceptual based knowledge, chapter wise test,
individual attention, regular feedback and parents-teachers session, free personal counseling. For details, please contact the Knowledge Homeboarding cum Coaching Center, Hata New Chekon Road. Break matung da hausa kamuk makata pa pau pisari. All Manipur Muslim Code napigane. All Manipur Muslim Organization Coordinating Committee amukokna Manipur gi Chief Minister da Hiram Tara Hundo yauba memorandum ama pisingkre. Memorandum adu da yauriba wafam sing lengakna thabakta athuba matam gi manungda onthokpiyu haina amukok ki President MD Ibosana amade General Secretary MD Abdul Kwayumna ngasi paumi singa unaba amada haikre. Luchingba sing aduna makha taraduna lengak asinasu amukokna taksiliba wafam sing asi thabak to onthorakani haibagi thajaba thamle. Karigumba lengakna thabak to onthoktrabadi makha taba khongjang sing changsingani haiki. Pangthokiba Lok Sabha Mikhalda Party ki oina thadaba sel dagi hendoktuna mingondagi pusilaga sel thadaki hairiba si Assembly Constituency singda yengluba matamda Tai Onaramle haina Manipur People's Party MPP Organization Secretary Mutum Nirmalana Fongdorakle Hiramasigi Mari Lenana ngasi wahengbam laikai da laiba mafam amada paumi singa unaba amada Mutum Nirmala Lok Sabha Mikhalda Inergi Mirep oikiba MPP ki candidate ki damak party na thadaba senfam na konada badagi yamlaba senfam kaya pusiliba haiba si angakpa poi Inner Parliamentary Constituency ki manungda laiba Kendra Singda MPP ki oiba matik chaba polling sabadata natana Ezen Fawba Lairamdaba Thinaki, Amaramda, Party Amagi Organization Secretary Senkang Khanghalamdana, Miyuidagi Sel Pusili Haibanga Popoi, Loinana Sel Pusiliba Singa Sisu, Masana Masadagi, Pusinduna, Masana Sizinabangakta Oiramle, Inner Parliamentary Constituency da Chandaba, Kendra da Fawba, Yamlaba Senfam, Tadakiba La Haibagi, State na Pirak Haibagi report Pirakpasi, Libak Tiban Haki. Adugumba hariba huge amount lama election duga mari leinana star campaigner ne hariba amutombina thadaki haraga karigi damak election agent phamamdabano aduga polling hangamdabano aduga aingwanda sung phangdana aigi mingdasu wangjing ten tha AC da 1,63,000 amasu aigi mingda pale sesu kanana Karaida hariba senfam ase pikibage haibo afam dumani aina ngasi thamjari base presidential oigera finance management committee gi mioi oigera chenaram mioi singa dudi party mang na bai damakta leiba mioi ni haidana observer committee madi hojik leijari ba office bearer aikoi mayam na sab chana stand tawraga leiribani interim president gi mathak charge amla kan interim president khan ge hargadi central committee cham tribal lei asibi yor kan da kitang khantoga jin masing khar soinaramni Masi punna baton torokanda kaurakanda khangedabane akhoi khanbigi niyom se aduga interim president khanba taragasu vice president maktai khangedongne na khoi constitution da mayekla na irelai madugi wangone ni moina ji president ne na khalle na claim torisi masi Paumi Singa Unabadu da Sarugyakiba MPP ki General Secretary Election CHU Kumarna Central Committee ki mifam ama famduna party ki president bu lauthokle hairiba se Central Committee oiriba kayada Khanghandaba karigino haina hanglakpaka loinana president ama lauthokpagi chana kanglon kaya khangdabagum tawre karigumba marin leirabadi observation committee da marik chumba statement ngasidagi tharaga numin humni fawbada pisinduna asengba chumba thidoksi haiki Makoina Linda Fana Tabaksin Num Sumna to give orgadi or Chemi Observation Committee the Moy Sozo Piga of Natra Sajida Simulaco. So Aduna Tapadi Moina Sozo Pi the way Maramdi Makoina to rising La Le have the Makoina Kangjadra Masidi Sigum Amana Tigalaga de Koi Lonoxi Navatare Hydna Upsan Vianaba Napu Sasutor Torpani Central Committee. Obuni hariba musing ase so dikta sabi dun loi leiko Chatkiba in Gumja Lesingani Tarataret ke Manipur Legislative Assembly ge election petition ge case number 10 ge matangda ngasi Manipur High Court ki Justice case Nobin ge single bench da prosecution witness ke Jawan Lokre case asigi witness ke oiba statement pikiba Lesingani Tarataret ke election da Pasoi Assembly Constituency gi NEIDP gi candidate oikiba Sapam Kunjakeswarna Paumi Siga Unabada case asi chahi hum panduna layurabasu haujikti khongjel yangna chenkhalakpagi mami ure Atuba matamda loisinduna chumba wayel laklakani haiki mahakna makha taraduna
Praja section khudingmaki miyamna ain da thajaba thamduna ain gi oiba masak thokpa wayal ngaiminasi ain bu thajaba thamlaba matamda da ain gi masak thokpa wayal adu uba fangani haiki भारत की नागरिक आयन बयाम थाजब मीना अथुबद शॉर्टेस्ट पॉसिबल पीरियड जस्टिस से अखोई डिलीवरी तौगने है चप चाब थाजब पुनीर फाउजे अना अपील तौजरी टू सेक्शन पुनमक आयन थाजब थमसे आयन थाजब कांद आयन की मसक तोप वाइल विचार फंगने अपील तौनी केस की खोजें जाना चंगली प्रोसीडिंग से अथुद कंक्लूड तौने All Manipur Students Union MSU na changsilakpa campaign for total education gi manung channa thasigi taranipanda MSU Bisnupur District Committee gi HRD Secretary Prikeshwar Moirang themna luchingba kangbu amana ningthaukhong Sadar Patel High School gi fibam yengsenkhre haujiki lenga ga sinam midyeng changba watpana school asgi mahiroi sing mahai tambada awaba kaya mayoknare Imphal mayoldagi khara haithaba lamsingda leiba mahai loisang singda paktaknana oza watpagi khudong chadaba si school asida sumayoknare School fagatna ba lengak na hotnare haina lauthokliba program sing amadi scheme sing gi kanaba si kadomdanu haiba khangbangamdre school pumnamak manaba mityeng thamduna awatpa singbu lengak amadi education department na khandokpiyo School asida class 1 dagi 10 fawboda punna mahairoi chamga kunthra manga leiduna chaliba academic session lesingani kunmathoi asida mahai tamlibane Oza Mari amadi primary gi oza oibana class 9 amasung 10 takpa ngamde punna oza kuntaruk legadaba school asida lenga ki oza taretna ahenba oza nekcheduna mahi tambina bahonare school amagini haiduna desk amadi bench jura nifu dagi hena leitre maming khaktagi oina science laboratory room leirabasu sizinaba yaba machak amata leiramkhide room asisu oja singi staff room ama oina sizinnaram bathengnarake Chahi asigi me fawgi manungda school asigi leiriba awara passing lenga ki mari leinaba loisang amade minister na thubada menkhatpiu karigumba thabak ta onthok tadana mahiroi singi fangfam thokpa hak manpiduna thamlabade school asigi mahiroi singa loinana emsuna makhal makha kya ge khongjang kaya chaksinaba sem sadun leire haiki Headquarter 9 Suba sector gi makhada ngasi civic action program gi manung janna Tara manga Suba Assam Rifles na community hall ama sangakre ngasigi thoromaduda Tara manga Suba Assam Rifles ke commandant colonel Prakshit Dahia ga loinana khongampat ki gram panchayat ki jila parishad pradhan amadi ward member sing na sarukya ki Manaba khunai ama purakse hairabadi aikoi khudimak achumba pamba misak ammam oiba tai haina family court Thobal gi honorable judge Salam Imochana phongdokre Legal Aid Clinic Thobal na sinduna ngasi District and Session Judge Thobal gi conference hall da pangthokpa World Day of Social Justice ki palan thoramda athoiba mithungi warol da phongdokkibane makna makha taraduna aikoi gi khunai asida khenaba kaya lei khenariba si karidagi matau karamna oiraklibano masi matau karamna solution purakani haibasi aikoi mupum khudingma khangminaba mathau tai khenaba haibasi ngasi ngarang dagi oirakpa nate hekta muthatpa sungamloi manaba khunai ama puraksi hairabadi aikoi khudingma ahan bada achumba pamba mi oiba mathau tai ani subada opi naibiraba namthat piraba singbo kanbigadabani ahum subada mama mapa leijadriba angang amasung nupi singbo ngapi senbigadabani mari subada awat apana thallaba lairaba singbo sagatpigadabani haiki State government ke department singdagi sel khaiba aina thinkraba lalholo pripak pro active worker ama ngarang tara taruk suba Assam Rifles amadi Imphal East Commando na Tensit Road Kongpal Thongkhong dagi fare hairi farba miyoy adudi Takhelambam Noren chahi yangkhai apokpa Takhelambam Nagen Kongpal Laishrom laikai dagi ni hairi mahak awang Kongpal gi branch postmaster oina thabak tawbada natana Loop asige finance secretary Irai Koba amagi khuthangda loop ki sel khomgatpagi thabak taw miyoy amani hairi Senapati District Headquarters ke Taham Jamda Laiba Assam Rifles ke Kangbu Amana Varal Lenga ka Santi gi wari sanariba Naga Army gi miyoi sing fanana bahonabada mafam adu da laiba Naga Army gi miyoi singa chauna mukna bathokre Thawlok adu da mafam adu da laiba Naga Army gi miyoi singna ahenba pangal season aduna Assam Rifles ki captain Fazin Kibaga loinana khulai lok singkre adu moinamak mafam adu da laiba micham miyam na thoraktuna khamjin badagi Assam Rifles adu di thadorakre adu bu loksin kiba khulai sing di pithoraktri hairi
IGAR South ki liching makhada more da laiba Assam Rifles amadi Technopal Battalion na tongan mamafam ani dagi lupa crore ani henbagi brown sugar amadi WY tablet sing fagat kre akak naba paw mo fangbadagi ngarang more da laiba Assam Rifles ki kangbu amana more town dagi lupa crore amaga lakh koni thoi rongi mamaloy kadaba WY tablet amadi brown sugar fagat ke aduga ngasi Technopal Sita Road Junction da Maruti Alto ama check tawbagi thabak chathabada lupa crore amaga lakh kunthra ma thoi rongi mamaloy kadaba drug ki polam sing fagat pangam ke fagalaba miyoi sing adu mayai kaba drug ki polam sing adu konana Technopal Police Station da khusina khre haina Assam Rifles ki cherol amana hairakle Imphal East ke Kongba Nandaibam Laikai da laiba Iraima work set ta mamang chahi gi October kunma thoidagi hauna chatharakiba Kauna Crabs ki handicraft technical training program ngasi loshin khre haidi Development Commissioner Handicraft Ministry of Textiles ki makhada Handicraft Service Center Porongpat ki senthang makhada pangthokiba thamari ke training program asida trainee singna sajaba kauna fak sanabagi yongkham amamam suyen thoki Thobal District ki Khangabok talaiba Krishi Vigyan Kendra KVK Thobal gi Taramangarak suba Scientific Advisory Committee gi oiba mifam ngasi KVK Thobal gi conference hall da pangthoktuna lakadori bachahi lising ani kun mathoida district asida paikat kadaba thabak thoram sing kupna khanaduna poram sing ya thokre ngasi gi SSC mifam aduda Manipur lenga ki agriculture loisangi director committee gi chairman Lantanpui Wanchongna Mifam ge chairman oiki eduga Central Agricultural University Kau Iroishemba ge deputy director extension education Dr. Deepak Nath ICAR Lamphel ge principal scientist Dr. L Magachandra Singh amade Manipur Small Farmers Agri Business Consortium ge project coordinator MS Khaidemna presidium member sing oine sarkya ke ngasi ge mifam aduda Thobal district ta lairiba agriculture horticulture and soil conservation sericulture veterinary social welfare fishery forest ki district officer sing Banking gi mihut sing agriculture loisang gi headquarter gi agriculture officer amadi lomi nupa nupi gi mihut sing sarugya ki paugi marthana teme break amaga muk closere Breaking matungda hausiga muk makhada ba pau pizare thasigi tara mari dagi haukiba kosem na loba class 12 parikha gi ngasi Manipuri alternative English thokpa numita mahairoi lob AIMS amadi desam gi flying squad na tongan ba exam center tara ma thoida chatuna yengsin kre haina desam gi cherol amana hairakle yengsin khongchara seda exam center ayambada cooperation pirake adumoinamak ningthau khongda leiba mangol nganbi college hariba center asidi mela tawbuga chap manare Kosem ge flying squad lairabasu upai leitana yengduna laiki center asigi exam gi OC AOC amadi invigilator sing mathau ningthina tawbadi lairadana karem kathaina duna yamna leibak macha tadaba luzadaba thawong sing ulaki Khangabok ta leiba KM Blooming school gi center asida mobile phone sizinaramba thingnaraki Hairok Higher Secondary School gi oina Kosem gi lakleba flying squad sing mathau ningthina tawdabagi mamitai Maramaduna Center sing asida council nasu akan mamideng changduna niyam chumna exam pangthok na bahona gadabani hairakle Thangtech Global Infra Private Limited na Prithvi gi oina air condition da number 1 tariba Daikin Air Conditioning India Private Limited ka kusam naduna gari awang laikai da ngasi Daikin Solution Plaza haina mingthonba showroom ma hangdokre Daikin Air Conditioning India Private Limited ki operation is and not ki director cum senior vice president Kuldev Birmane PWD Manipur ki Chief Engineer Building and Norin Singh Company asigi Regional Director is Kunal Busu amade atai atopa maru oiba mithunglen kyana sarukyaduna pangthokiba hangdokpagi thoramaduda wangangladuna Thangtech Global Infra Private Limited ki Managing Director Thangjam Rakesh Singh na ngasi hangdokliba showroom asina Daikins ki oiba makhal khudimaki AC fanganba khakta natana complete solution piduna lamdam asida amukta tawkhideba mongda
after sale service na chingbasu chahi tara manga gi matungda fawba fanganma ngamlagani haiki makna makha taraduna lamdam asida ngasi nauna sagalakliba building sing amadi atai atopa company kyagi makhal khudingma ki apamba AC fanganbata natana AC panbada changba khudingmak supply tawduna hena laiba mungda AC solution fanganaba ngamlagani haiki Divisional Forest Officer Technopol Forest Nasindaranga si Technopol District Headquarters Laiba Community Hall da Vandan Vikas Kendra Scheme Sigi Makada District Level Advocacy Cum Training Program Haiba Thauromama Pangthokre Thauromaduda Technopol District Asigi Deputy Commissioner M Rajkumar Deputy Conservator Forest Technopol Division gi Dr. Laisangthem Jesili Technopol Village Chief Zone Thangkholen Mate Amade Maira Foods ki proprietor Hanjarbam Subra Debi Namaru Oibasing Oike Thauromasiga Mari Lainana DCM Rajkumar na fongdokladuna chingi umang sing nongmagi u sing yanthatpana ngasidi khul ising fangdabagi awaba kaya mayoknare masidanatana sabagi changsu hengalakle maramaduna u pambi ama yanthatpa tarabasu madugi mahutta ama oina ama atopa pambi ama sinduna thabagi hinabi thamse amadi Technopol district asida laiba tongan ba self help group nifu mangagi nupi sing asina Vandan Vikas Kendra scheme asigi makada umangdagi fangba Hairana traga atopa pothok item sing asibu kaitel da thadok naba fazana package tawraga branding oina putok na bokhona se masida customer sing na hena pamna ba yamna luna nana package tawba tangai fade masida district asida laiba self help group sing na hairiba chana na ba package item mai pana puthok pangam lagadi district asige mai pak pa mo oigani haiki tungda thawram asiga mari lenana district asige self help group ni fumanga da bank check sing amade darkar oiba tongan ba polam sing yan thoki Upambi tumaga sabon naraga legendary kamari ecosystem punne himinare bapojo eko ege kauso ego aigi umang manung si laiba organization sing association sing mingtong sing gi group nasu aku egi lanni ya se thale araga umang sing go pina han le yo puni matau se yang tai Nehru Yuva Kendra Imphal West na sinduna numit tara mangani chupna jathagdawba Interstate Youth Exchange Program ngasi Khuman Lampakta leiba State Youth Center da Nehru Yuva Kendra Sangathan Imphal Manipur ge State Director J.K. Rivana hangdokre Program asida Manipur yauna Madhya Pradesh amadi Nagaland dagi naha chama henbana sarukyare Youth Exchange Program asi Ek Bharat Shrestha Bharat ki makhada naharol singi marakta apunba nungsi chanaba Bharat ama sagatna bigidama pangthokpani hairi Laikidraba Guru Bipin Singhi Mingda Katpa Mandap Sangabagi Tharamama Tharamga Mari Ledana Manipur Nartanaya Amadi Eastern Journal Cultural Center Nina Kusamnana Sinduna Manipuri Amadi Hindustani Classical Music Apunba Ishai Nongmaigi Tharamama Ngasi Moirangkhom Saugai Jamlaikai Dalaiba Guru Bipin Singh Mandapta Pangthokre Lamdamasigi Saknairaba Guru Mayum Loken Sarma Amadi Kolkata Nartalaya Gi Saisakpa Srijan Chatterjee Anigi Kambuna Isai Khudol Tamke Thauramasiga Mari Lenana Manipur Natarlayagi Director Oiriba Pebam Kalabatina Sankritan Karino Haibasi Miyamna Khangnaraba Art Amane Adubo Classical Amadi Maitagi Nat Kyoiba Isai Ani Asigi Apunbagi Mahau Asi Miyamna Khangan Nabagi Damak Ngasigi Thauramasi Pangthokpani Haiki Classical ga adagi Maitai ga karam haina tuition ga karam hain tawche machi mayam mamanga itang khangna han kari haini khangjaningna chung mayam tawbani ado mayam thudongna isai sida yamna interest leitaba kambu chulai ri mayam aina pau pijara chukana tawche moi kai tawdo ka hai ma kambu chulai ri Thamoi nungdagi polakpa nungsi kholau khaktana kanglup amaga ke marakta nungsinaba purakpa ngamba khaktana tana leibak anigi marakta naknaba mari purakpa ngamgani haiba paujel puba sumanglila thamoi gi kholau lakadoriba February gi tang 22 da Lamyanba Sanglen Palace compound da chathariba State Kala Academy Festival lisingani kungi saruka moina Sangai Artist Association na miyam da khudol tamlagani haina ngasi ayang palida pangthokiba press show gi thoramda paumi singda association asigi director Iboyai manafong tokre Nakalomaramda Lilasigi playwright Pradip Ningthauzana Miyoi Bagi Wakalon Senglak-taba asina achauba maram oiraga ngasidi khunai asida thokhaidaba thaudok wa thokaya thoklaklibane khunai ama kalhaunaba kholau kaya maikai kaya dagi launarakli basi
thamoi nungdagi tholakpa kholaura natraga chimbal thongda tholakpa wahaira haibasi aikhoi khudingmakna chamhamnaba poktaba nate ngasidi thamoi gi asengba kholau haibadu asibu kawi haibadu thamoi gi kholau lila sida marik chumna mami tari haibu wafam kaya phongdoki kunai sida soiriba ngami ba punamukse aikoina amuk tang wakal khandaraga kari tora phagadagi haibaduni da singna harkan lila asri nungsi bai basi yaudragadi malem sil leriba koi kurim se to hingmina ba yaro nungsi bana punamak punjalaga aikoji yai phaba khana da ba saina da ba leiba amaga natraga mi amaga anigi nungsina ba aikoi amatta oi maru mapang oi se nungsi bana pura kani haibasigi paujeni maru oina puri se bakang le sabi gi su nungsina ba adagi ahal mangi su maru mapang su leiba amaga su nungsina ba haibasi maru oi haibasini tasena kuna bijeni ga pau se antakiti aikoi gi khunai asigi ahoba mayam adubu thin duna takpoi concept aduda sigi thamoi ma kholebe lila se utsabani miyam punamakna February ki tarik 22 se thangi numit Manipur punamaki lila changdamna basida sangai artist association utkadoriba hangdaki thamoi gi makhol ase kramai tobu makhon no aikoi gi paujel di kaitharak liba ecological balance ka mioi bagi wakhal na minungsi kaitharak paga manana leirak pa ase kandaba yade haiba lila gi wajaba mato utpani Arunachal Pradesh na India da tinduna mapung faba state ama oirakiba numit puning singduna state asina kuntra marirak suba state hood day thoram ngasi Itanagar gi IG Park ta pangthokre ngasi gi thoram asida Union Home Minister Amit Shah Donor gi Union Minister of State Dr Jitendra Arunachal Pradesh gi Governor Brigadier Retired Dr BD Mishra loinana Chief Minister Pema Khandu na sarukya ke ngasi gi thoram aduta Union Home Minister Amit Shah na haikibada awang nongpok yaudana India semba yabanate Lesingani taramari ki mamangda awang nongpok lamdam singasi India ki manung chanjarabasu ningthina semga sagat piramdaba adu Narendra Modi na laibaka sigi Prime Minister oiraklaba tungdagidi ngasi India da lairiba state atai singa yangnabada yamna khumang chakutpa lamdam ama oiba ngamle haiki 2014 के पहले नॉर्थ ईस्ट भारत के साथ भौगोलिक रूप से जुड़ा हुआ था शासकीय रूप से जुड़ा हुआ था नरेंद्र मोदी जी के प्रधानमंत्री बनने के बाद नॉर्थ ईस्ट हृदय से जुड़ा हुआ है मन से जुड़ा हुआ है और आज नॉर्थ ईस्ट और भारत के बीच में कोई अंतर नहीं रहा संपूर्ण भारतवासी मानते हैं कि नॉर्थ ईस्ट का विकास नॉर्थ ईस्ट का आगे बढ़ना नॉर्थ ईस्ट के नागरिकों का कल्याण ये न केवल नॉर्थ ईस्ट समग्र देश की जिम्मेदारी है और आज पूरा देश नॉर्थ ईस्ट मानता है कि पूरे देश के बड़े सीमा क्षेत्र का सुरक्षा और यहाँ पर भारतीयता की पहचान ये नॉर्थ ईस्ट के हर नागरिक की जिम्मेदारी है China da hauzik thokliba coronavirus laichena sigi matangda laibak asina lokatpom thokpa thabak sing lokhatre haina report tawrubagi damak Wall Street Journal gi paumi ahum China da changlakpada thingba thamkhre panba yai madudi hauzik fawda laichena sina sian khiba mi gi masing lising ani hen khibata natana mioi lising humfutara mangarom leina asina sokan khre China gi Ministry of Foreign Affairs na tongan ba mapalam gi pauche singda mapalam gi paumi singna China bu lan na uhanna bokhna bagal loinana China is a real shipment of Asia haiba headlines ki makada pau phone ki babu nungai tabu phone doki hauzika muksana bagi pau Ahanba Major Maibia Tamara Singh Memorial Open Volleyball Tournament lising anikun ngasi hawdokre Young Men Development Association asinduna hawdokpuki thoromaduda IGP Zone 1 Clay Kongsai Hanegi Manipur University gi VC Dr C Amuba amadi atai masak naiba miyoi kyana thoromasida sarukya ke thoromadu kamari renana chief guest oikiba Clay Kongsai na phongdokibada lamdamasige naha oiriba sing masama ufana thamna bohonabada sana khonaba sisu tangai fadaba mane Prime Minister Narendra Modi na India bu fit oina thamna bokna bagi pandamda ngasi di state singda sana khonabada mayon silakle ngasi hawdokpagi match ta yumbu oriba Young Men Development Association amade Manipur Police Sports Club anina sanaki for every sportsman and
Not only that, hujiki matam sidasu, there are many youngsters akhoi society da ngausen naba aduga drugs chaba atai tai toba si mayam si yenguragadi, we need to bring them into this kind of games and sports that will inculcate healthy habits. Barak Brothers Union Asinduna Unity in Diversity haiba moto da chathagadawa Tararak Suba Barak Games lising anikun ngasidege Jiribam District Boro Bekra Sub Division ge manung chanba Barak Brothers Union ge playground hokre Games asida volleyball football amadi cricket na chingba masana kaya yaure Games asigi damak Sub Division asidege volleyball amadi football team tarataruk saruk yari ngasi ahoba numita Bomi Parkra Ranger amadi 20th Muslim Club anigi marakta volleyball sanaki All Jiribam Sports Association AJS in Asinduna February tang humdegi Jiribam Higher Secondary School playground da team tara mangana sarugyaduna sanaba chatharakiba tara humdoi suba Jiri Cup Invitation Football Tournament lising anikungi ngasi sanakiba hanba semi final match da Amofa Moirangna PYA bu Panjil ama sinoda maithiba piduna Amofa Moirangna tournament asida final changkre Hayengi ani suba semi final match da MPSC amadi FC Lamjaw ani na sanagani tournament asigi final match na tha asigi kunmari da sanagani ngasi nungtil phone ki ba pauche singda kari kari maru ba pau yok ki ba habadu mayam punna khaminase Kanglai pa ki maira CM da cheirakpa midi fagat laga cheirakpi 11 class ki question leak oibada chenaba midi kari gi fagat pangam jibano Joy Kishan Churachandpur District Hospital su Medical College on khatpada yaure Chief Minister Ozagi awatpa kaya lairiba si kokhanaba athuba matamda oja sing logani Radesham Kangla Pau Mark yamna fangna balamjelda parents sing yauroisi Class 11 ki question leak oibada chenaba oja sing action logani Radesham Laingak na haithaba mafam singda lairiba mahiloi sing thawoina inthoklabra MSU Hill District ki sports policy haiba leite let Pau Pandam Mahairoi leitaba adult school sing muthalaga oja sing aduna lengakna lausinaba wakhanari Radesham Class 11 gi question leak oikibagi matangda kanna thizeli mara leiba sing fanaba honari Ningthaukhong Sadar Patel High School gi fimam yengsinkhre media da lauthoklaga amadi advertisement khaktamak tawraga education sector semdokpangamloi MSU Umang kokthoklaga popi thajinbana aikhoida waba pirakani Manaba BJP State Union के President खन्ननबा मिफम लखाई ताद्रे मियामना यामना कन्ना लोबी तौरी हाइना थाजनरिबा मियोय सिंह कना कनानो हाइबा खंगनरकले म्यांमार दसु नागा सिंह पुनसिन गे हाइरुबदा सनी इथनिक कम्युनिटी सिंगना यारोय हाइख्रे जोगेंद्रोगिदा थमनंबा बोम अदु KCP War Group Marsik Center ननि हाइरी अरोइबदा मरोय पाव मुकन्ना Chief Minister N. Virenda Fazada Bawahi Amatang Hairakpada Cybercrime na Fagatuna Dandipi. Adbu Class 11 ke examination ke question leak oibada Chenaba Singh Fagat Pangam Driba Karigino Haina MLA Joy Kisana House of Takat Cray. District Hospital Singh upgrade Tauduna Medical College on Khatnamba Khangalakpada Churachandpur District Hospital Yaure. Laingak Nasu Center Dayaba Pikre Haina Chief Minister N. Virenda Haikray. Department of Tribal Affairs and Hills Development Lupakpur Kunmapan Henbegi Senda Thumja Tobuga Mari Lenana Assembly ge member Mapan Nasaba House Committee ama semdana Thizina Bawarep Lokre Amade Department ge official singna Chapchaba report Minister Dabi Dabana Minister na House Pulana Lamzingle Lana Paupi Riba official sing Kari action Lokut Kadage Haida MLA Dr. Chaltolin Amona Power Minister da Hankre Ngasige benadi matang asida Manipuri Paulo Shinjare Pau mi ing tabiri ba mayam punumakpo ASHAPRIYA namu kana kurumjari